ꯇꯥꯡ 18ꯇꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯏꯚꯁ꯭ꯇꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯄꯤꯗꯕꯒꯤ ꯋꯥꯍꯧꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯅꯤꯃꯦꯜ ꯐꯥꯔꯃꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯅ ꯂꯥꯛꯂꯤꯕ ꯇꯥꯡ 18ꯇꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯟ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯁꯥ-ꯁꯟ ꯂꯣꯏꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯂꯥꯏꯚꯁ꯭ꯇꯣꯛ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯥꯏꯚꯁ꯭ꯇꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯍꯥꯏꯕꯗꯤ ꯄꯤꯒꯔꯤ, ꯄꯣꯜꯇ꯭ꯔꯤ, ꯐꯤꯁꯔꯤ ꯑꯃꯗꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄꯤꯗ꯭ꯔꯤ꯫ ꯁꯥ-ꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯁꯕ ꯁꯦꯟꯇꯔꯗ ꯂꯩꯐꯝ ꯊꯣꯛꯄ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯊꯨꯟ ꯀꯟꯖꯔꯚꯦꯁꯟ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟꯠ ꯕꯣꯔꯗ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯑꯃꯗꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯗꯥꯏꯔꯤ ꯌꯥꯎꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯂꯥꯏꯚꯁ꯭ꯇꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯒ ꯐꯥꯔꯃꯔ ꯈꯨꯗꯤꯡꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯤꯜꯝ ꯑꯦꯛꯇ꯭ꯔꯦꯁ ꯇꯣꯟꯊꯣꯏꯅ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯐꯤꯜꯝ ꯑꯦꯛꯇ꯭ꯔꯦꯁ ꯇꯣꯟꯊꯣꯏ ꯂꯩꯁꯥꯡꯊꯦꯝꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯩꯕꯤ ꯁꯅꯥꯄꯥꯠꯇ ꯂꯩꯕ ꯌꯥꯏꯕꯤꯂꯦꯜ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯆꯦꯡ, ꯎ ꯆꯥꯔꯥ ꯑꯃꯁꯨꯡ ꯐꯦꯁ ꯃꯥꯛꯁ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯟꯊꯣꯏ, ꯖꯦꯝ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯄꯧꯔꯥꯕꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯋꯥꯍꯦꯡꯕꯝ ꯖꯟꯃꯦꯟꯖꯣꯏ ꯃꯤꯇꯩ, ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯁꯝ ꯎꯃꯥꯅꯟꯗ ꯑꯃꯁꯨꯡ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯦꯀꯦꯟ ꯑꯣ.ꯁꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯑꯦꯝꯁꯨꯅ ꯁꯤꯟꯗꯨꯅ ꯐꯦꯠ ꯑꯣꯐ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯤꯆꯔꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯨꯟꯄꯥꯎ ꯂꯨꯐꯦꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯃꯤꯐꯝ ꯑꯁꯤꯗ ꯑꯦꯝꯁꯨꯒꯤ ꯑꯦꯗꯚꯥꯏꯖꯔ ꯊꯣꯛꯆꯣꯝ ꯁꯨꯔꯦꯁ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤꯇꯔ ꯂꯥꯏꯁ꯭ꯔꯝꯅ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ, ꯀꯦꯊꯣꯂꯤꯛ ꯃꯤꯁꯅꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯑꯇꯩ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯝꯁꯨꯗ ꯄꯤꯁꯜꯂꯛꯄ ꯁꯖꯦꯁꯟꯁꯤꯡ ꯄꯨꯟꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯔꯤꯖꯣꯂꯨꯁꯟ 3 ꯂꯧꯃꯤꯟꯅꯈꯤ꯫ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨꯗꯤ ꯊꯥ ꯑꯁꯤꯒꯤ 10ꯗ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯄꯥꯁ ꯇꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ 3 ꯑꯃꯨꯛ ꯍꯟꯅ ꯔꯤꯇꯔꯦꯠ ꯇꯧꯕ, ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯊꯣꯔꯤꯇꯤ, ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯕ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯟꯊꯂꯤ ꯁꯦꯂꯔꯤ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯃꯤꯟꯅꯕ ꯑꯃꯁꯨꯡ ꯊꯕꯛ ꯄꯥꯏꯈꯠꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯇꯤꯆꯤꯡ, ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯝ ꯆꯥꯗꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯄ꯭ꯔꯥꯌꯔ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯗꯅ ꯑꯃꯁꯨꯡ ꯑꯣꯖꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯜꯐ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯃꯇꯤꯛ ꯆꯥꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯊꯛꯇ ꯑꯦꯝꯁꯨꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤꯗꯃꯛ ꯑꯦꯝꯁꯨꯅ ꯂꯦꯞꯀꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯦꯝꯁꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯕ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟড ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ 2017 ꯑꯃꯁꯨꯡ ꯍꯣꯁꯇꯦꯜ ꯑꯦꯟড ꯕꯣꯔꯗꯤꯡ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ ꯑꯃ ꯁꯦꯝꯗꯨꯅ ꯆꯠꯅꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯗ ꯄꯨꯟꯅ ꯇꯛꯁꯤꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯚꯤꯌꯦꯠꯅꯥꯝꯗ ꯆꯤꯡ ꯀꯤꯟꯊꯕꯗ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ 22 ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯌꯦꯠꯅꯥꯝꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯤꯡ ꯀꯤꯟꯊꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤ 18 ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯗ ꯆꯤꯡ ꯀꯤꯟꯊꯔꯛꯄꯗꯒꯤ ꯄꯥꯔꯁꯣꯅꯦꯜ 22 ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀ꯭ꯋꯥꯡ-ꯑꯥꯏ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯃꯔꯣꯝ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯗ ꯅꯨꯡꯖꯥꯎ ꯑꯃꯁꯨꯡ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯀꯌꯥ ꯀꯤꯟꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯔꯁꯣꯅꯦꯜ 9ꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ 22ꯗꯤ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯔꯦꯁꯀ꯭ꯌꯨꯌꯔ 100ꯔꯣꯝꯅ ꯆꯪꯁꯤꯜꯂꯒ ꯊꯤꯕ ꯍꯨꯝꯕꯗ ꯃꯈꯣꯏ 3ꯒꯤ ꯍꯛꯆꯥꯡꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯚꯤꯌꯦꯠꯅꯥꯝ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯁꯨ ꯀ꯭ꯋꯥꯡ-ꯑꯥꯏ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯒ ꯂꯣꯟꯅꯕ ꯊꯨꯋꯥ ꯊꯤꯌꯦꯟ ꯍꯨꯏꯗ ꯆꯤꯡ ꯀꯤꯟꯊꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤ 18 ꯁꯤꯈꯤ꯫ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ 18 ꯌꯥꯎꯈꯤ꯫ ꯃꯔꯛꯁꯤꯗ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯂꯥꯟꯠꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯗꯁꯨ ꯆꯤꯡ ꯀꯤꯟꯊꯕꯒꯤ ꯊꯧꯗꯣꯛꯇ
वार्टर तरागा तरुक फुमजिनख्रे हाइबगे कन्फर्म तौद्रिबा पाउ अमा लैरे थौदोक थोखिबा मफम अदुदा रेस्क्यूअर्ससिंगना संगसिनबा ngamdana लैरे ममांग चयोलदगे सेंट्रल वियतनाम दा नोंग कन्ना हैथबदगे पाकसना इसाव अमसुंग सिंकिनथबगी थौदोक कया थोकले वेदर फोरकास्टर सिंगना मखाताना नोंग चुखिगनी हाइनसु वार्निंग तौरे चाइना दा उन्द फमजिल हल्लबा nga पैकेट दा अहिंगबा कोरोना वायरस यावरंबा थेंगनरे चाइना गी किंगदाव हिथांगफम दा मिरैबागतगी पुसिलकपा उन्द फमजिल हल्लबा समुद्रगी nga गी पैकेट मपानदा कोविड-19 लाइना थोकहलिबा नोवेल कोरोना वायरस हाइरग खंगनबा SARS-CoV-2 अहिंगबा यावरंबा थेंगनरे हाइना लैबाक असिगी हेल्थ अथॉरिटी ना कंफर्म तौख्रे कोल्ड चेन चिंजाक पैकेट की मपानदा नोवेल कोरोना वायरस अहिंगबा थेंगनरिबा असे पृथ्वीदा अहानबा थोकदोकनी हाइना डिजीज कंट्रोल एंड प्रिवेंशन CDC ना थादोखिबा वारोल अमदा हाइखे इकुई कुइदना कोविड-19 पुलप नाबगी थोकदोक अमा थेंगनखिबा किंगदाव शहर असिदा अथॉरिटी ना सिटी असिगी अपुनबा पॉपुलेशन मिलियन तरागा माथोइमक टेस्ट तौखि टेस्ट तौरबा मतुंगदा अनौबा पुलप नाबगी थोकदोकति थेंगनद्रे हाइरे हौखिबा जुलाई थादसु उन्द फमजिल हलबा खजिंगी पैकेज दा वायरस असी थेंगनबदगे चाइना ना मिरैबागतगी फमजिल हलबा खजिंग लैबा थिंखि किंगदाउदा अहिंगबा वायरस थेंगनरिबा असे मिरैबागतगी पुसिलकपा समुद्रगी nga कोट के पैकेज मापानगी सरुक यंगसिनबदा खंगलकपने किंगदाउदा इकुई कुइदना कोविड-19 नाबगी थौदोक थोखिबा अदु अहिंगबा वायरस यावबा पैकेज पाइरुबदगी ओइगनी हाइना CDC ना हाइखि वारोल अदुदा कोट पैकेज सिंग अदु करंबा लैबागतगी पुसिलकपनो हाइबदु पनखिदे अमेरिकन सिंग डिटेन तौबा याय हाइना चाइना ना वार्निंग तौख्रे US के जस्टिस डिपार्टमेंट ना चाइनीज मिलिटरी गा मरी लेनबा स्कॉलर सिंगबु माराल कया सिजिनदुना लीगल एक्शन लौखटनबा होनरकपगी पाउखुम ओइना चाइना दा लेरिबा अमेरिकन सिंग डिटेन तौबा याय हाइना चाइनीज गवर्नमेंट ना वाशिंगटन दा वार्निंग तौख्रे वॉल स्ट्रीट जर्नल की रिपोर्ट ना वाफम असिगी मरमदा खंगबा मसक ममिंग फोंदोकनिंगदबा मियोइसिंगी वारोल पल्लदुना हाई चाइनीज गवर्नमेंट ना हिरम असिगा मरी लेनना तोंगान तोंगान बा चैनल सिंगी खुथांगदा US गवर्नमेंट की ऑफिशियल सिंगदा हंजन हंजन ना वार्निंग तौख्रे चाइना की मैसेज दे यूनाइटेड स्टेट ना लैबाक असिगी कोर्ट सिंगदा चाइनीज स्कॉलर सिंग प्रोसिक्यूशन सथनबगी थबक सिंग लेपकदबनी नत्रगा चाइना दा लैरिबा अमेरिकन सिंग चाइनीज लॉ खोंगाउनबगी फिबम मायोकनरकपा याय हाइबसिनी हाइना रिपोर्ट अदुदा पनखे चाइना दा चटपगी मायोकता सेक्शन वा खंगहलदुना हौकिबा सेप्टेम्बर 13 दा थोकिबा स्टेट डिपार्टमेंट की एडवाइजरी ना हाइकी मदुदे चाइनीज गवर्नमेंट ना US सिटीजन सिंगबु तौनिंगबदा तौदुना मथोंग मरम खंगदना फाजिनबा अमदे लैबाक असिदगी थोकनिंगलिबा US सिटीजन कयाबु अथिंगबा पीबगी थवोंग कया चथरे वाशिंगटन दा लैबा चाइनीज एम्बेसी ना हिरम असिगी मतंगदा कमेंट अमता पिरखिदे हाइरे पनबा याबदी हौकिबा जुलाई दा FBI ना चाइनीज नेशनल अहोम US एकेडमिक इंस्टीट्यूशन सिंगदा रिसर्च तौनबा वीजा अप्लाई तौबदा PLA गा लैनरिबा मरी लोसिनबगी मरालदा फाखि ताइवान दा लांदानबगी मवोंगदा चाइना ना लानमी थोमजिलकले चाइना की खा नोंगचुक थंगबा समुद्र खोंगबाल की सरुकता पीपल लिबरेशन आर्मी ना थोमजिलखिबा सिदा ताइवान दा लांदारकपा याबगी मी पाइबा लैरे हाइना डिफेंस ऑब्जर्वर सिंगना साउथ चाइना मॉर्निंग पोस्ट की वारोल पल्लदुना फोंदोकली चाइना ना अरिबा मतमगी DF-15 मिसाइल सिंदोखिबगा लोइनना ख्वाइदगी एडवांस ओइरबा हाइपरसोनिक मिसाइल DF-17 डिप्लॉय तौख्रे हाइरे DF-17 हाइपरसोनिक मिसाइल असिना अरिबा मतमगी DF-11 अमसुंग DF-15 बु महुत सिंदोकदौरिबने अनोबा मिसाइल असिना हेना सानबगा लोइनना हेना एक्यूरेट ओइबा मवोंगदा टारगेट तौबा ngami ताइवान बु चाइना की रूलिंग पार्टी ना कंट्रोल तौदबा तारगसु चाइनीज अथॉरिटी सिंगनदे सेल्फ गवर्निंग ओइरिबा आइलैंड असिबु मखोइगी टेरिटोरी की मनुंगचना लैरिबा लमदम की सरुक अमनी हाइना क्लेम तौरे चाइना की प्रेसिडेंट जी जिनपिंग नसु करिगुंबा दरकार लेबा थोकलगदे ताइवान बु लौसिनबगीदमक्ता मिलिटरी की शक्ति सिजिनबा हाइबसी तंबा ngamdaba फिबम अमदा लै हाइरिबने कनाडा दा बेस तौबा कानवा डिफेंस रिव्यू सैटेलाइट इमेज नसु मेरीन कोर अमदे रॉकेट फोर्सिंग मफम अदुदा डिप्लॉय तौसिलकले नोंगपोक अमदी खाथंगबा थिएटर की कमान की मिसाइल बेसिंग की साइट्सु हेना चौखलकले पीपल लिबरेशन आर्मी ना ताइवान दा लान की टारगेट की दमक सेम साबगी खोंगथांग पाइखलकले मसी मरुइना पैकेज ना ताइवान गा मिलिटरी अलायंस अमगी सही तौनबा थौरांग चथरखिबा चैरक्ता थोखिबने
China amadi US nasu muknabagi thawongsing asi hengalakli. Laibak pokpa numita China gi President Xi Jinping na kha thangba province Guangdong da khongchat pangthokhibaga loinana lanmi singbu mikup nahum singna lainaba khanghan khrbani. People Liberation Army gi Marine Corps ama Chaozhou City da inspection tawkiba President Xi Jinping na lanmi singbu khwaidagi awangba thaki level da mikup nahum singna lainaba khanghan khre. Handaki sahi kharagi matam asida China na Taiwan gi akoibada military gi drill hengat han khravani. Loina na China gi war plane nifurom henbana median line force tawraga paisin khibagi thogdok leikhravani. Median line asi Taiwan amadi mainland China gi marakta leiba crossing amani. China gi land gi plane sing na paisilakpagi thawong aduda Taiwan gi F-16 fighter jet sing na paikhatlaga intercept tawkhibagi thogdoksu leikhravani hairi.